Manipuri cinema gi achangma thomi mo iramba laikhidraba Oken Amakcham gi Maphamda Manipur State Film Development Society MSFDS ta khinba Manipuri cinema memorial pillar da Lamdam Asigi film gi Meeoi Kayana Ikai Khumnaba Utkhre masagi anaba amana maram oiraga ngasi ayuk laikhidraba Oken Amakcham gi photo da MSFDS gi secretary yauna Lamdam Asigi saknairaba Meeoi sing amadi film gi lamda thabak tawriba Meeoi Kayana leisu katuna awangba thakta Ikai Khumnaba Utkhe tharamadu da laikhidraba Oken Amakcham na Manipuri cinema da loramba thodang kaya sing tharaduna MSFDS gi Secretary B. Sanju Sharamana Hai, Manipuri cinema gi khongsata Oken Amakcham na loramba thodang sing asidi mahak laikhidraba matungda hena mayek singna chongthorakle. Kumjali singa maga chamapan humfugani thoida taibang pan faurakhiba Oken Amakcham Manipur gi art amasung culture bu khoidazaba Meeoi ama oina horakpaga loinana theater Manipuri music amadi Manipuri cinema da pukning lupa Meeoi ama soike. Madumagna film director, actor, music director amadi theater playwright khutthaduna maithong yamba Manipur gi art amasung culture gi maru changba thomi ama oina thodang lokhe kumjali singa maga chamapan marifutra manga da puthokhiba Oken Amakcham gi ani suba salilwet film Mayofi gi macha hairiba feature film asi niphunithoi suba national film award ta best feature film gi mana phangduna national gi thakta mahaki maming thamangam khe amaromda kumjali singa maga chamapan marifutra mapan da mahak na puthokpa salilwet film aroiba bidai na mari suba Manipur State Film Festival da best feature film gi mana phangkhe Music director ama oina Oken Amakcham na Manipuri film kungani thoi gi background music puthokhe masida sunatana Manipuri film gi isai marifutara gi mathakta sairang bo oike feature film dagi na thairaga Oken Amakcham na documentary film da sukut tharam ke malem gi saknairaba theater director laikhidraba Ratan Thiam gi matang da puthokpa Ratan Thiam the man of theater haina mingthonba documentary film ase Indian panorama da selection phangduna kumjali singa maga chamapan marifutra mapan da pangthokpa International Film Festival of India da Utkhre haina na phongdoke video projector sina da hold up apaga film se play ai aduga film se yamna angana aduga yam low budget ka aduga low budget ujora su aba maru namda yai ko yam su aduga how to find yai na kopi ramba aduga lamsing ramba aduga mai matung da film video projector di sina da projector me ama ka pe aduga tu ne du ko mai na lai aduga yan se du ko ne ma se aduga for mentally aduga what around the world festival state award itu super official catalog itu me aduga festival itu Imphal International Film Festival itu review selection pre-selection committee waktu benar ada beberapa advice beberapa dokumen yang apa saja status yang apa nanti tak kira mereka itu nanti